ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯪꯕꯒꯤ ꯉꯥꯁꯦ ꯉꯥ ꯈꯥꯖꯤꯡ ꯈꯥꯖꯤꯡꯗ ꯑꯣꯏꯅ ꯇꯪꯉꯅꯤ ꯉꯁꯤ ꯉꯥ ꯇꯪꯕꯁꯦ ꯈꯥꯖꯤꯡꯁꯦ ꯌꯨꯝꯗ ꯌꯣꯜꯂꯥꯛꯄꯗꯩ ꯑꯗꯨꯝ ꯂꯧꯍꯧꯔꯦ ꯌꯥꯝꯅꯗꯤ ꯆꯥꯎꯗꯦꯕꯀꯣ ꯃꯌꯥꯝ ꯑꯆꯧꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯀꯦꯖꯤꯗ ꯃꯁꯤꯐꯥꯎꯗ 1,200 ꯍꯥꯏꯌꯦꯕ ꯑꯗꯣ ꯉꯥꯡꯅꯔꯒ 500ꯗ ꯌꯥꯅꯔꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯇꯪꯕꯁꯦ ꯑꯩꯈꯣꯏ ꯈꯥꯖꯤꯡꯅ ꯑꯣꯏꯅ ꯇꯪꯉꯅꯤ ꯉꯥꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯣꯡꯕ ꯈꯣꯠꯄꯗꯨꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯨ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯦꯕꯀꯣ ꯈꯥꯖꯤꯡꯁꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯥꯖꯤꯡꯁꯦ ꯑꯣꯏꯅ ꯂꯧꯕꯤꯔꯕ ꯌꯨꯝꯗ ꯌꯣꯟꯅ ꯂꯥꯛꯄꯗꯨꯒꯀꯣ ꯃꯌꯥꯝ ꯆꯥꯒꯗ꯭ꯔꯥ Hi ma'am punamuk pumaite just mogi channel da ma'am butaram okchari ma'am akhoi nga tangba do khajing no oina tangani haibdo khajing do hoji thongba loire ma'am hinjang do khajing thongba hinjang do siga leire aduga ma'am iron bani ko yong chaka alu ga iron ba ma leire adaidi mathil gari yam ko ma'am alu bon alu ko khoi di bon alu gi baza khara leire adugi yong chaka alu ga iron ba se kui ko ya cha da nga tangba dagi to nga sa da me nga sa da ba dagi ate nga tangba dagi to nga ga to chaka iron ba se cha ra me ba nga ngi sa de na aduni yam chaning ura ba adaidi kobi manata bi khara yamakte sina dum ko nam sa na ba ne ma'am sa ba hojrage ko
ꯌꯥꯝ ꯂꯣꯏꯔꯦ ꯌꯥꯝ ꯍꯧꯔꯝꯃꯤ ꯈꯥꯖꯤꯡ ꯊꯣꯡꯕꯁꯦꯀꯣ ꯑꯗꯩ ꯑꯉꯥꯡ ꯑꯦꯟꯖꯦꯂꯤꯅꯥ ꯆꯥꯎꯕꯗꯒꯤ ꯈꯥꯖꯤꯡꯁꯦ ꯆꯥꯗꯦꯕ ꯃꯥꯁꯤ ꯃꯁꯛ ꯈꯪꯗꯦꯕ ꯈꯥꯖꯤꯡ ꯑꯆꯧꯕꯤꯁꯦ ꯈꯥꯖꯤꯡ ꯆꯥꯎꯕꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯆꯥꯎ ꯌꯥꯗꯦ ꯑꯃꯨꯛꯈꯛ ꯍꯧꯖꯤꯛ ꯅꯪ ꯂꯣꯏꯔꯛꯄꯗ ꯃꯉꯣꯟꯗ ꯄꯤꯖꯕ ꯆꯥꯎ ꯌꯥꯗꯦ ꯃꯥ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯉꯥ ꯇꯪꯕꯒꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯃꯣ ꯌꯦꯡꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤ ꯑꯄꯥꯝꯕꯗꯨꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯔꯤ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯆꯠꯖꯔꯛꯀꯦ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ